아한용따다 비디오 시고징 비리바 능시자라고 비어신보 콤비 찔라기 찌닐라 따람따람 녹세보가 되냐나 비디오 시바 타와이 하피리바 능시자라고 서브스크라이버 신보 제프네 프롬나 아무것도 하나 이따이 콘나보 우체리 ngasi aigi channel asina puduna laksariba topic asi akhoi meitai singi jamna maru oiriba sajibugi nongmo panbo chairaba numit asida akhoina karigi damakta laing thau sana mahida atheng pot kattuna kombirai kusumlai amadi leirik jauna katlibano haibasigi topic ama khakni mayam ing taminasi mayamna video asi hobodagina loibo phawbusu jengbiu aduga kamaina tawgi haibado comment pibirao aduga subscribe toba kawbigano khoi mitai singna thabak ama tawba matamda khangdana tawi adobo hojiki matam sidadi tonggi mirol gidamak khallaga ekhoina thabak ama tawba matamda khangna tawbugi matam adu oire adona akhoi mitai singna serabo numita kombirei kusumlai amadi leiri katpigi maram adu me eng taminarase kum haibadi sahi haibani sahi adobo suri haiba takpa lay aduna kusum lay kawi aduga kum anauba piri haiba takpa lay aduna kombiray kawi hawkiba amadi lakadaba sahi ani adugi mari simliba lay aduna layrik haina kawi aduna ni kusum lay na zeta thamlaga kombiray na oida thamduna layrik na mayayda thamlaga laypun semduna laining thauda katpa matamda laining thauna khalli ngasi ase sahi hauraba male khangladuna macha manai oiba singda nungaiba jaifaba punsi nungsangba chahong na pananaba bor pibiki